Welcome to Manipuri Story Collection Official. Foundation is Sinjaba Anirak Suba State Level Class Wise Maths and Science Competition 2026 की registration हौजरे सरुक याबिनिंग सात्र सात्री सिंगना ऑफिस के नंबर सिदा कांटेक्ट तौबिदुना competition असिबु सरुक याबिना बनिंग सिंगजरे टॉपर सिंग स्पेशल प्राइज के आमसु पिजगनी last date 19 September 2026 exam date 27 September 2026 form phambigedaba mafam singna CM bookstore Nambol Samadon Computer Nambol, Lily Bookstore Oinam Bazaar, Nandini Bookstore Bisnupur, Janet Computer Bisnupur, Lila Bookstore Kaksing, Sila Bookstore Thobal, Sarma Bookstore Yairipo, Romila Bookstore Mayang Imphal, Sasi Guidance Imphal, Panjariba Mapam Singsida Aikogi form available oizere. Mathol kaya haigattuna Kangla sahar ki mayai chabuk maktada layriba building do ngasi sumangal naina adumak layri Ningtham gi pukjel tappi nungsana tapna yak thorakpa matamduda building do ki mamang maktada angang mamachugi masa nan kraba mamal tangliba kar ama speed ka lap thozilak thinthade thangnaba mikupta Ka hena kebi nupi makum thare Madu ubada security ama nokmi jangsilai Hana torot khodanaba mali noktuna kawi nupi duda Udaba kuire ma'am Upliba sunglass to habit sim laga Lumangda tariba sai khara do narum di epsili Aduga kumlei nokladuna Ai buto inu uba udaba hai sidi Nakogi madam CEO duna problem laibagi makha poli Se gari se pak to pothalu cho matang chapada na china dinner gi invite torake wahai do haina makutta pairi ba sodo nupa du da haipet lang du na pi amadu su nok laga la hore ka klauba makhai makhol thok du na tong liba hills awang baduga khanghaude yawning liba mapham du yaurakpa thonglom da gi tarakpa mi changlakpa gi khonjel du da chi ama yenglamba laisa tapna yenglei kanano khanna mona oirambadu da matha pumba koklabagum nokphet tawna yengi amadu sunok lamlaga laisa ki table dagi laptakna thariba sofa rom da changsinduna phamkhre hagol ilaisa su mona gi manaktadi hana changda coffee machine leiriba adom da changsinkhre ani do laptak ni leinariba Adobo mona na kantak na hairi Ho sanai be ma kari amuk taurage nang na ibu kaubira ise Laisa khumdi madugi mahut kopi do yam thuna loishillaga cup to pai duna lagle Monagi manak yauraduna table mamang da thamlammi Amuk handorak laga mayuk na ba sofa mada phamthakre Mana taurido ngahak yenglamlaga mona amusu hairi Ubliba sunglass to lauthokladuna Kanaga guest amuk lemna daurage karamba board member amuk thabak thadat si haino Hawzikta da laisa maro lolai kantakna amata nate aibu case yam leiba mi dong nanganganu nangbu kaurisidi tanadaba yadaba maram leibagini nangegi lawyer natro case khakta da kaugani haiba leibra hairibadu chummi haibagum mona mangak tunomi thangnaba mikupta Litliba blazer dugi button do fatlaw thoklaga chumna amuk phamkre aduga hairei lusinna kaido sige kariwano nangna dana ningi se Laiza mona da tumin yinglaga RK Mairaba unare ngarang magi apartment ta unarubani ngasi nungthil pung anida masa yaw na office ta meeting le masigi mamangda nangonda contract ama semhaningbani
Mona ngak tumin leiramlaga contract to the equigi apamba khara haplaga yengthok insin tanaraga yare haina sign tognabadudi magi lawyer dusu yaur tawgadabani nang magi lawyer kananu khangbra lai samangak tapna hai khangde haibagum Mona do table da leiriba coffee do tapna paikhatkre aduga sofa du da masado nga tharap coffee du thakna makhatai celebrity sing sidi permanently oina ama lengdana thamgadabani adubu magi di contract tu gi makha pon badong na tawi aigi wakhalna sum sagatpani mase chungni habadi leite adu ngaikho mabu soidana lakadro nang confirm oirabo Liza sort tapna honthaduna khangde adubu ai meeting ni notice thokre board members sing se aingon de pressure yamna pi makhoina aibu company sida lehaningde RK Mairavana contract sign tawkhre taba numit tagini makhoina aibu tattana unaba laklibase ngasi Mairava laktradi ai kari oigadabano haifam khangde mona wafam dulusinkre lakpa laktaba anigi marakta leire lakpi gadawriba magi khutta leikhibana makha tana nainaduna matha sarabasu upai leraroi khangmana mona wari du thaidoktuna hairei pharese atai lairi nangbu kamdawrige case kharagi ko chen bada toina lakpasu ngamde wahang dugi pakhumna heina lukhre laizada pukning da leiriba wahai singdo tamthoklabadi manana mabu cheigani khanjinuna talai haiduna maramsina tapna hairei adum lei thabakki natana atopa wakhal khanba sangde ai khakta hanglaga yaroi nang su hayo nang kamai tawrige husband na kamdawriba aroiba wahai duda mona brang sagatuna khonjal kantak na hairei kadai degi husband no ex husband hayo laiza mamitu lauk thokladuna mona da khanging yingi khainare kai di harakanu ko mona ngahak tumin lei mai thonga do adumang isaw sauri adabu khonjel di khara tap tharagle aina phari na khanna lawba decision duni thabak oina pangthoklise khangde sana pumnamak yumnga ta na palubana oihan mangaktani nakhoi ekhoi se chahida yengluradi yam angangni adubu ihei ngana tamlubana career amamamda leplaga leiba ngambani adubu yum panbagi lambi sidadi ekhoi yam angang oiri masibu khanthadana nungsibana hina lumle khanduna punsigi khwaidagi luba thabak amabu tarai pangthokluba ekhoi wakhang yam yawkhidre laisa mona da nungaitana yingi sordo amuktang hondoklaga themzilei loikre haukre lakadaba lambida chumna chatlaga loire ado ngaikho madi kemta haidabro noinigi break up se yam sadan oimandana ai gyan ngawi lohong basuna khoi ani khakta loishin khibani kaina basuna khoi ani khakta na loishinli ma haiba ama pan khibaduda mona amusu sagolakle saunina khumlei tathi madugi nupado amkhana palan magi serious oidaba karanda tar leiba matawdunani magi asoiba chelaga hanjin phadoknara phau manung sibagini magi matung inkibado imung ani mangneng thoklabasu aikhoi kari shu watana nungaina le paisagi matha saba haibadu ma aikhoi da leiti adubu ibani wakhal chanade masidani yum kaira ise sukleb-lebtana hekta khaptharakpaduda laisa sor haipet thinglaga lei adubu wakhaldadi khalli ukil ani khanara adi yum kaiba tabani mana yengna mona ayawbu kopi kharado amukta loina thaksinkhre cup to table da amuk thamkhraga makhutna machin baldo taithoklaga tumin phamduna leikhre karamba matamda karamba numit thada kokani robot magi awaba
ꯆꯥꯎꯈ꯭ꯔꯕ ꯀꯝꯄꯅꯤ ꯑꯃ ꯄꯨꯔꯤꯕ ꯃꯀꯣꯛꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯕ ꯃꯊꯧꯗꯣ ꯂꯣꯏꯁꯤꯟꯅꯕ ꯉꯁꯤꯁꯨ ꯂꯥꯛꯇꯨꯅ ꯅꯩꯔꯔꯦ ꯃꯔꯝꯗꯤ ꯂꯥꯏꯖꯅ ꯁꯤꯜꯂꯤꯕ ꯃꯤꯇꯤꯡꯗꯣ ꯃꯩꯔꯥꯕ ꯆꯠꯂꯣꯏ ꯈꯪꯕꯅ ꯔꯣꯕꯔꯠꯅ ꯃꯇꯝꯁꯦ ꯈꯪꯍꯧꯔꯣꯏ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯁꯤꯗꯒꯤꯗꯤ ꯏꯕꯥꯅꯤ ꯈꯛꯇ ꯆꯠꯂꯁꯤ आदा यौरगा सप्तिगी गात मरांग कायना लेरमगनी चटनबा तौसी गांगजबतनी नुपादुना ताबीबा नते थकपा तंखाय चल्लबा सोदा कीन अब्दुमा मखुतना पायरगा अतोपा मखुत नामदुना लुक्थदुना सामतुम जारीबा फ्रांकोदा तपना तपना नाले मागी थवैदबा मतौदुदा रोबोटी प्रोक प्रोक साकले मैराबदा सौनिंगना येंगलगा मचिंदा तपना सोली ngasi ne I karaktana apai pot amna thome ye hatomba asuk yang ngangna bo wa ba mi sibu kain maira ba tapna khumi tare tar de holo pung tar ka dore hojik ta da maira ba lai thoktuna robot ta suklap yingle isau sawning na amu khumi aina yadra di yadre yade khangna meeting ga sinjili dobo makok sak pro noi amul spray dobo robot ma mitu law thore kanano amul spray sina maira ba pa khumlakte phamlambadagi hagotkhre aduga maphamdudagi leituna khong thang bahawi chatna pire ipa khumsu ke yogi siyo no biduni lai su tammaga leigi di haidradana angang pitru mana business tawraga hainu yam sare do kaigino robert maira bagi tung inna tapna khummi MBA ni makha tabu su experience yam laikhrabani लारिक पानबा लेरमदौ मानद्रे चलम नुपादु चप लेपलगा रोबोट तींग ले रोबोट सु लेपलदुना मखा ताई इसौबुदि खरा लांगबने अदुबु याम फबनी मी से अखोइन उरिबा मीदुगी मरुमदा मरम अमदि लोइना लैबने मागी सु लै मदुदि लोइनरगा तपना तपना खंगकनी नुपी अमगी मरमदा अहेनबो वारी साबा नंग पामदे हाइबा I खंगी अदुना नसाना कोना खंगजौ मैराबा मसादो पुरा ओइना रोबोट ता लैसिलकले अदुगा ngahak sum tumin leiramlaga hairei nang ma pamiro khangpre khamna robot mairaba da yingi khoidau sagat ba haibabo mapum thitlema sauningna khumi adaidi yam thina phugala ani nang wakhal do chamna khanba khara su tammo nang dono nupi khudingi flat tawba nu pana te mairaba chatpa hokre chana hairami फ्लड तौरगा चावना तमंबा अदुना आई फ्लड तौदबा यादे ngang na magi room adom da changsinkhre matha sana leptuna leihawi robot makhwang du metlaga makhutna mana lukham da na laga matha sana soli asomdana board member mayamna angang du da nokna na ba ngairi somgi maha soisina namdana he angang do mayamgi ngangpham oirani kamdongni side matha yam saina लेपतुना वाखल खल्लिंगी चेरक्तुदा पॉकेट यावरिबा फोनदुदा मेसेज अमा लाखी थुना लौथोकलगा चंगदुना येंगी मेसेज तो सिरिंज अमागी फोटो ओइरमी मदुगी मखादा मेसेज अमा सु इरमी असुमना सिरिंज दिलाइरे पोति लेट्री नो याम थुना लागा आइथेमो नत्रदे अनि मरी दो कापनी फागी नते सिरिंज रेडी लेरे चेरक्सिदा मदुमसु अमुक यावसिलकलबा रोबोट कपते दा खापो मकै मेसेज तु येंगी कारण खरा तारसु लियोसी थमोइ दे हेक्टा सीरियस ओइरमबना रोबोट पाखत्तबसु ngamde हाइना फोन दो पॉकेट दा हपचिन ना कपngang तौदुना मैराबगी रूम दा लाई पोरोक सोंदुना मथंता थंग फत्ते आई मथा अदुम सानी थबक की बुहना गद्र मोइ ngang ना बुहना गद्र रोबोट की लाइफ ती खोंबान दा पुथावरे दना से ngang na hanna yingda changsilakpani mairabado khungaw se chinduna leirami robot na prapap changlakpa ubada chindu chingkhat na hairei kari yengi haibano robot jugot chamande ibungo firol faudi ining tamna hongjagedana robot sawna wahai ama khaige tawbani adubu tapthana khumi leo manang tamda chalusi haige tawbani nupi divorce tawkhibadai ngorba kainong tawre चटनबने ऐना लोइसिलिसे वाहेदो mahairam laga glass table aduda laiba black color ki tupi do ta paikhatlaga upsinkhre
Chana chana yaliba nakandaleram marks ama lamduna paikre. Tana thana yadraba posak anido yaurabada chapchare khali. Anido tungda magda thorak laga gari da kakhat kre. Magi gari thodo khiba obada yai phabaga loina banupa amaso tung induna lai. Nungsit ki mang thaduna thoba mairabagi gari khuthoni. Vayudeva magni gaizaribani magi gari khuthauda. Maram asimaknasu hairiba liyona leiba mafamdu yorakle. Amadusu address ka thabirakpa nate location thiduna laklibani anido. Hotel manung changlakpaga khalambado magthoi. Yamnadi ngawba nate adubu ngawri phamlammi paklaba sofaduda. Robati sauribani taina fom khangdabana asawba pomba khomjinduna liyoda chaiba hore. Nupi kainaraga yu thaga phabro. Namit hekak thorakpaga nayum palabanina masana yum balon khangdadana yum kaiba taba. Hausiktada liyo mapi nautharakle. Yugi manin khara leibaga kapli hairei. Aibu kari watke. Saksu fazai paisa supai. Ima ipani inthok lapho awat palaitana tungai ni hingba ngamlini. Karigino mana ihundo amise. Madogi ukil chingkan vido. Madu ya pattabani. Mana ngamli body post paper hekta pisile. Farasu patrasu ma ilung labani. Aduga aibu serious oidin uhundo amba. Ayam pende. Mataududa sauning labarso nungai tawa pokladuna Robert Liogi manakta tapna phamthakre. Mairabadi hoi mai haida nakanda tumin leptuna lei. Makhut anima pocketa humladuna. Robert sunghak tumin leiramlaga Leo bu tapna themlei. Ngayak saunabagini kona tapna themlaga loire. Aduda yam khanjilunu. Contract amta CMC haigi khanbani. Adubu nangna sumai leiradi thabak amta oiraroi. Manipuri thokli haibasu pau piraktamnina gyanam ngaure khoisu. Nganglibatugi ona tainabada Leo mapidu tai thoklaga Robert tingle yingna hairei. Ai maga hanjina khigadra. Hayo ibani hanagum amuk hana nungshina leirakidra. Mataudu Robert kabana loire. Ama ngangna bangamdringe ama amu haurakle. Chakmanana mairabasu yingba warakla male. Hoi mai hairamda mafamdudagi thokre. Mana chatkibado washroom lomda oibana Robert sumaram ama hangludre. Matamgi khongthangdi leptabana haina khiba matamdi yausilagle. Adabu mairabagi maikedagi pau amatta fangde. Line lawba yaba office amadi Lady Mairabagi manager Pauba line louduna yingi. Adubu oiba yaba reply amatta piraktabana lies the later pong kangre. Pung diwatrabana mayam the meeting room the ikoi sinduna pamlaga leire. Lies again nakanda chair ani thari bado amadi mona pamli. Lies again personal lawyer oibana masu yaudaba yadabani. Matam adu pau Mairabagi mami uraktabada. Matam pumnamakta laizagi asoiba yingliba board members singdu mai horei. Marau tongna yetli. Pareng the phamlamba executive producer duna. Pung di tasilakle. Housing pawba mairabana yoraktabagi maram sikain. Adum na wasum putharabadi company ase kamdogani. Contract sign tongnere haibasi mayamna ninpum tanaraba wani. Masida housing pawba schedule hodi haiduna miyamne kweda thazaba mangle. Chadkiba tha kharasida merchandise kayasu sales tawba hanthare. Asumna sum tawrabadi company se mutpanatana upai leiroi. Kanana so on khatuna khumlakte man haido yaningi matagum. Monadi sounding badaloire adubu board member ni. Nupadagi su ngangbagi right leibana adu nganghanbani. Haina amuk sumakha tarei. Laizada haipet yingladuna. Thabak ama tawbada gyan men tadana. Hekta confirm ta thopasi yamna pamjade. Miyamna yade khanglibani khazikta da wakhal khantharaga tawradi mina thina ngangnaribase khara suphagadabani. Mekup khuding matam khuding miyamgi minok taduna talairaba mahakni. Saganbani adubu ngasidi laiza mapukning nungsiba poi. Wakhal maon khalli. Ngarak mana mairabada hairambada maong yamna ta khidrabra. Amusumatom tapise paukhum. Lakpham thoi mahak
soidana lakpham thokpani laizana matha sana leiribado ubada nakanda phamliba monana makhut tapna paishinbirai adubu mahaksu pakhataba ngamde press media phawba laktuna machi laisinduna leirabani maramdi mayamdusu angakpani mairabana manipurgi company ga khutsamnaduna wak tongminnagani tabada angakpo oiduna mayamdu sem saduna leibani mai sukhatlaba churup masaido machinda thamlaga seliba jeans tugi chindo chinkhatli manungda leiri mahak mapanda thokdri adubu ya langduna changlakpa nupa singduna sariba warido tarai nupa amana hairi atai loina thamko hauzi yam trending oiriba news se atai nate nupa amana amu marak thatuna khumlei ke yugi do natro ai su urammi makhoi siyo nupi dubu ngawrabo mairabana maga wak tongminani khalliba magi koktubu karino ne magi laiwa tingwa du tawshillaga mairabu su lekha tahangi khallaba zala nupa amado makhut hamna noklaga pakhum pirei chopchagena tawrinida ai paw loi fangi hauzi board member loina pullaga meeting room da leire na haibani adubu huzu phaw mairabu yorokti hai handaki matang sida mayam changdana thabak thadatlaga tumin leikradi phani makhoi masagi company oraso board member singna board tawroidaba nupi ni ba ma lebagi company do mutharawani ma da tokhradi aisu ki yu da wak tongminage na khallibani mi gi wangang laga karibu pen mano nupa amadu su pin nokladuna khumi mangol makhoi sidi mirak to andawna pai adubu ngasigi numitta magi matam loirabani Twitter da kaida hauzik yam trending oina leiriba news si masigi news ni maram sina mairabagi fans phawba mairabagi decision ngai tuna leikrabani press media su koksinduna thamlabani na live yingna sem saduna pungnamak leinarabasida mairaba laktabai mayamna sagalakpa irangduda makhoi gi siyo do famtawadi soidrawani loiba naide lai sama kitama ngangnaba sanariba wari do manungda leiriba nupa du su tare Tinthada pocket the yauriba phone lauthoklaga Twitter changduna yengi haibaga tawbaga ahanba trending oiriba topic khragi marakta yaurami RK Meraba with KU haiduna khangprek khangli ubada thakliba churukto yam thuna muthatlaga machinduna sauningna soli sono chubiside aiga yaba yauduna kainuma tawrise taxi sona Meraba magi maramda atopa trending news khara yengi mina phone fana yenglabasu nakongda adumak amuk hanna tarai mapanda sanari bawari do nupa do hands dryer aduda makhutto kanghallaga makha tari kalak pinba maongda makhoina notice thokpada habliba pungdudi tage haramani adubo ju phok lakle haibagi paw tade aikhoi gi laibu phabani amuk hanna public da siyo nupi do uraroi ma ubasi daw hekta yade ne nupa amaduna thinthadana khummi phazarasu pamde phazabagi hairuradi yam phazai adubu mamitto hingsabigi mamit panbani yingbada kibam yawkai phazabani mai masaktu phazarasu u mangolni kari kane hojikte waton mana wangbo aini yaw ngaklidi mairabaduna magumbaga wak tongminani khalliba wakhalduni hoy makoi company yam chawe chaukhali mamingle adubu mangondagi helaba international company kiagi contract phawba tubat kak thaliba mairabani yam phokninglabani na hojikti chopa taredana wahaidu da noklaga amaduna khumi masida tana bona zabani aikhoi gidi mana down chatpadu ningai rise ke yugi si onobam sille haiba news tuni aikhoi na taningi se ma leidana marai tawbada aikhoi na wak tongminabasi tallabani ngangna anido tungda mangda thoknaba sem sarakle thousand yoramdai aduda khangkaw kok thorakpa thongi khonjelda anido khangprek khangle makhoibu khangali matagum chatlambadu chaplep laga yingthorai chaige khana yenglakpani adubu chaplep khre chimbaldo mai sak pahobada ngairiba churup machaidu maga makhutna amana pocket humlaga ewang wangladana makhoida yinduna leplamliba misakto ubada makha taba ngamdabani sanaruriba wari duga nupa anido amana amada yingne kirup tawraduna
ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯩꯔꯥꯕ ꯍꯣꯏ ꯃꯩ ꯍꯥꯏꯗ ꯄꯣꯀꯦꯠꯇꯒꯤ ꯒꯥꯔꯤ ꯁꯣꯗꯨ ꯂꯧꯊꯣꯛꯂꯒ ꯅꯨꯄꯥ ꯑꯃꯗ ꯂꯪꯁꯤꯜꯂꯛꯏ꯫ ꯑꯃꯗꯨꯁꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯃꯈꯨꯠꯅ ꯇꯍꯥ ꯇꯍꯥ ꯁꯣꯗꯨ ꯑꯣꯛꯏ꯫ ꯃꯩꯔꯥꯕ ꯆꯨꯔꯨꯞꯇꯣ ꯑꯃꯨꯛꯇꯪ ꯆꯤꯡꯂꯒ ꯃꯩꯈꯨꯗꯣ ꯀꯥꯝꯊꯣꯛꯅ ꯍꯥꯏꯔꯛꯏ, KU ꯐꯥꯎꯗ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯨ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯁꯤꯡꯁꯦ ꯑꯩ ꯀꯌꯥ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯗꯦ꯫ ꯑꯃꯨꯛꯁꯨ ꯌꯦꯡꯅꯩ ꯅꯨꯄꯥ ꯑꯅꯤꯗꯣ꯫ ꯋꯥꯖꯥꯎ ꯉꯥꯡꯂꯁꯨ ꯃꯩꯔꯥꯕꯒ ꯂꯝꯕꯥ ꯇꯧꯕꯗꯤ ꯂꯥꯏꯊꯣꯛꯂꯒ ꯍꯪꯒꯠꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯇꯤꯛ ꯐꯥꯎꯕ ꯂꯩꯇꯦ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯩ꯫ ꯃꯔꯝꯁꯤꯅ ꯂꯠ ꯇꯧꯅ ꯈꯨꯝꯃꯤ, ꯍꯣꯏ ꯑꯩꯈꯣꯏ ꯇꯧꯖꯒꯦ꯫ ꯃꯩꯔꯥꯕꯗꯤ ꯈꯨꯝꯂꯝꯗ꯭ꯔꯦ꯫ ꯅꯣꯛꯃꯤ ꯆꯨꯔꯨꯞꯇꯨ ꯆꯤꯡꯂꯒ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯍꯦꯜꯂꯛꯂꯦ꯫ ꯃꯤꯅꯤꯠꯁ ꯈꯔ ꯈꯛꯇꯅꯤ, ꯑꯗꯨꯕꯨ ꯃꯌꯥꯝꯗꯨ ꯃꯍꯩ ꯂꯥꯡꯈꯠꯅꯔꯛꯏ꯫ ꯈꯔꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯅꯩ, ꯈꯔꯅ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯕꯣꯠ ꯃꯦꯝꯕꯔ ꯑꯃꯅ ꯍꯥꯏ, ꯍꯥꯏꯅꯈꯤꯕ ꯄꯨꯡꯗꯤ ꯍꯦꯜꯂꯦ꯫ ꯀꯟꯐꯥꯔꯝꯁꯨ ꯑꯣꯏꯗꯕ ꯀꯟꯇ꯭ꯔꯦꯛ ꯑꯃꯕꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯂꯧꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯁꯤꯠꯍꯟꯕꯁꯤꯗꯤ ꯃꯁꯤꯗꯤ ꯁꯤꯑꯣ ꯃꯦꯗꯥꯝꯅ ꯕꯣꯠ ꯃꯦꯝꯕꯔꯁꯤꯡꯕꯨ ꯁꯤꯠꯇꯦ ꯇꯥꯛꯄꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯌꯥꯔꯅꯤ ꯍꯥꯏꯕꯒꯨꯝ ꯃꯁꯤꯗ ꯑꯩꯈꯣꯏꯗꯤ ꯂꯨꯁꯤꯟꯅ ꯂꯧꯏ꯫ ꯃꯁꯤꯅ ꯃꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯆꯨꯝꯗꯦ꯫ ꯑꯃꯅ ꯈꯨꯝꯒꯦ ꯇꯧꯔꯛꯄꯗ CFO ꯑꯗꯨꯅ ꯇꯞꯊꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯄꯨꯡꯁꯤ ꯌꯥꯝꯅ ꯍꯦꯟꯕꯃꯛꯁꯨ ꯅꯠꯇ꯭ꯔꯤ, ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯡꯈꯠꯄꯤꯒꯅꯨ꯫ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯥꯐꯤꯛꯁꯤ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯤꯕꯗꯨꯅꯤ꯫ ꯂꯣꯏꯅꯅ ꯃꯩꯔꯥꯕ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯥꯒꯤ ꯃꯁꯥꯒꯤ ꯌꯨꯝꯗ ꯂꯩ꯫ ꯃꯔꯝꯁꯤꯅ ꯂꯥꯛꯄꯗ ꯈꯔ ꯃꯇꯝ ꯆꯪꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯌꯥꯝ ꯇꯞꯊꯕꯤꯌꯨ꯫ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ꯫ ꯇꯥꯟꯖꯥ ꯉꯥꯏꯔꯤꯕ ꯃꯈꯣꯏꯅꯤ ꯇꯥꯞ ꯑꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯕꯨ ꯃꯩꯔꯥꯕꯒꯤ ꯃꯒꯨꯟ ꯈꯪꯗꯕ ꯃꯤꯔꯅꯦ? ꯇꯥꯏꯃꯤꯡꯗ ꯆꯠꯄ ꯌꯥꯝ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯃꯤꯅꯤ ꯃꯍꯥꯛ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯇꯝꯗ ꯌꯧꯔꯛꯐꯝ ꯊꯣꯛꯏ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯗꯤ ꯃꯩꯔꯥꯕꯒꯤ ꯃꯔꯥꯜ ꯂꯩꯇꯦ꯫ ꯕꯥꯞ ꯃꯦꯟ ꯇꯥꯗꯅ ꯃꯌꯥꯝꯗ ꯎꯠꯆꯥꯏꯕ ꯁꯤꯑꯣ ꯃꯦꯗꯥꯝꯒꯤ ꯃꯔꯥꯜꯅꯤ꯫ ꯑꯃꯨꯛꯁꯨ ꯈꯨꯝꯒꯦ ꯇꯧꯕꯅꯤ ꯆꯤꯞꯇꯣ, ꯑꯗꯨꯕꯨ ꯂꯥꯏꯁꯇꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯃꯣꯅꯥꯅ ꯈꯣꯟꯖꯦꯜ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯅꯕꯅ ꯐꯅꯤ꯫ ꯁꯤꯑꯣ ꯑꯃꯗ ꯀꯔꯝꯕ ꯃꯦꯅꯔ ꯎꯠꯀꯅꯤ ꯈꯪꯗ꯭ꯔꯤꯗꯣ ꯑꯦꯛ ꯑꯃ ꯄꯥꯝꯁꯤꯜꯂꯒ ꯀꯦꯁ ꯇꯧꯔꯗꯤ ꯖꯦꯜꯗ ꯂꯩꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤ꯫ ꯃꯍꯩ ꯂꯥꯟꯈꯠꯅꯔꯛꯄꯗ ꯄꯥꯎ ꯁꯟꯗꯣꯛꯄ ꯄꯥꯝꯕ, ꯑꯅꯧꯕ ꯑꯥꯔꯇꯤꯀꯜꯁ ꯐꯣꯡꯕ ꯄꯥꯝꯕ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯁꯤꯡꯗꯣ ꯀꯦꯃꯦꯔꯥꯁꯤꯡꯗꯣ ꯁꯠ ꯑꯣꯟ ꯇꯧꯈꯤꯗꯨꯅ ꯂꯥꯏꯚ ꯊꯥꯗꯣꯔꯛꯂꯦ꯫ ꯃꯣꯅꯥꯅ ꯉꯥꯡꯂꯤꯕꯗꯣ ꯃꯦꯗꯤꯌꯥ ꯀꯟꯁꯜꯇꯦꯟꯗꯨ ꯇꯨꯃꯤꯟ ꯂꯩꯇꯦ, ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯛꯏ, ꯃꯁꯤ ꯕꯣꯔꯗ ꯃꯦꯝꯕꯔꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯇꯤꯡꯅꯤ꯫ ꯑꯗꯣꯝ ꯀꯝꯄꯅꯤꯁꯤꯒꯤ ꯂꯤꯒꯦꯜ ꯀꯟꯁꯜꯇꯦꯟ ꯑꯣꯏꯔꯕꯁꯨ, ꯃꯦꯗꯥꯝꯒꯤ ꯄꯔꯁꯅꯦꯜ ꯂꯣꯌꯔ ꯑꯣꯏꯔꯕꯁꯨ ꯕꯣꯔꯗ ꯃꯦꯝꯕꯔꯁꯤꯡꯒꯤ ꯗꯤꯁꯀꯁꯟꯅꯤ, ꯂꯤꯒꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯅꯠꯇꯦ꯫ ꯃꯣꯅꯥ ꯅꯣꯛꯅꯤꯡꯂꯗꯨꯅ ꯅꯣꯛꯂꯒ ꯊꯠꯇꯨꯅ ꯈꯨꯝꯃꯤ, ꯍꯣꯏ, ꯑꯩ ꯃꯐꯝꯁꯤꯗ ꯋꯥ ꯉꯥꯡꯕꯒꯤ ꯍꯛ ꯂꯩꯇ꯭ꯔꯕꯁꯨ ꯅꯪꯅ ꯃꯉꯣꯟꯗ ꯎꯠꯂꯤꯕ ꯕꯤꯍꯦꯕꯤꯌꯔ ꯑꯃꯗꯤ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯑꯗꯨꯒꯤꯗꯤ ꯁꯥꯔ ꯂꯣꯌꯔ ꯑꯃ ꯑꯣꯏꯅ I have right to sue you. ꯅꯪ ꯀꯣꯠ ꯀꯥꯅꯤꯡꯕ꯭ꯔꯥ? ꯅꯨꯄꯥꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯗ ꯂꯥꯏꯁꯇ ꯋꯥꯍꯩ ꯑꯃꯠꯇ ꯊꯣꯛꯄ ꯉꯝꯗꯦ ꯆꯤꯝꯕꯥꯜꯗꯒꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛꯇ ꯆꯣꯛꯊꯔꯕ ꯃꯍꯥꯛꯅꯤ꯫ ꯊꯧꯅꯥ ꯂꯩꯕꯤ ꯁꯥꯗꯨꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯁꯤꯗꯤ ꯋꯥ ꯉꯥꯡꯅꯕꯒꯤ ꯊꯧꯅꯥ ꯐꯥꯎꯕ ꯌꯥꯎꯔꯛꯇꯕꯒꯨꯝ ꯇꯧꯔꯦ꯫ ꯑꯃꯨꯛꯁꯨ ꯃꯊꯟꯗ ꯈꯟꯖꯩ, ꯃꯍꯥꯛ ꯑꯁꯦ ꯇꯁꯦꯡꯅ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ? ꯀꯟꯇ꯭ꯔꯦꯛ ꯑꯁꯤꯒꯤꯗꯃꯛ ꯊꯥ ꯀꯌꯥ ꯆꯪꯅ ꯕꯣꯔꯗ ꯃꯦꯝꯕꯔꯁꯤꯡꯅ ꯃꯉꯣꯟꯗ ꯇꯛꯁꯤꯜꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯃꯩꯔꯥꯕ ꯂꯥꯛꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯑꯔꯣꯏꯕꯅꯤ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯏ꯫ ꯈꯪꯅ ꯁꯤꯟꯈꯤꯕꯅꯤ ꯃꯌꯥꯝꯒꯤ ꯄ꯭ꯔꯦꯁꯔ ꯑꯗꯨꯗ, ꯑꯗꯨꯕꯨ ꯈꯜꯂꯝꯕ ꯑꯗꯨꯃꯛ ꯆꯞ ꯆꯥꯅ ꯊꯣꯛꯂꯕꯗ ꯂꯥꯏꯁꯇ ꯄꯥꯎꯈꯨꯝ ꯂꯩꯇ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯧꯅꯥ ꯐꯕꯤ ꯁꯥꯔꯝꯕ ꯋꯥꯈꯜꯗꯣ ꯁꯣꯟꯊꯈ꯭ꯔꯦ꯫ ꯃꯕꯨꯡꯅꯁꯨ ꯃꯥꯕꯨ ꯀꯟꯕ ꯉꯝꯂꯣꯏ꯫ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯃꯥꯕꯨ ꯀꯟꯕꯒꯤ ꯃꯕꯨꯡꯁꯨ ꯃꯤꯡꯆꯠ ꯊꯤꯕ ꯀꯌꯥ ꯅꯪꯈ꯭ꯔꯕꯅꯤ꯫ ꯃꯤꯇꯤꯡꯁꯤꯗ ꯃꯕꯨꯡ ꯌꯥꯎꯗꯕꯁꯦ ꯑꯃꯔꯣꯝꯗ ꯐꯔꯦ ꯈꯜꯂꯤ꯫ ꯈꯟꯕ ꯌꯥꯕ ꯋꯥꯈꯜ ꯈꯜꯂꯝꯂꯒ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯗꯨꯗ ꯆꯨꯝꯂꯦ ꯈꯟꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯄꯥꯝꯂꯤꯕ ꯃꯥꯕꯨ ꯐꯝ ꯊꯥꯗꯣꯛꯄ ꯑꯗꯨꯗ ꯆꯞ ꯂꯦꯞꯂꯦ ꯃꯥꯁꯨ꯫ ꯇꯨꯃꯤꯟ ꯑꯣꯡꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯂꯥꯏꯁꯇ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯂꯥꯡꯂꯝꯕ ꯃꯌꯥꯝꯁꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯂꯦ꯫ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯐꯪꯂꯕꯗ ꯂꯥꯏꯁꯇ ꯀꯞꯅꯤꯡꯕ ꯈꯥꯡꯗꯨꯅ ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯏ, ꯕꯣꯔꯗ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥ, ꯂꯣꯏꯅꯅ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯃ ꯊꯝꯖꯒꯦ, ꯃꯗꯨꯗꯤ KU ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠꯒꯤ CEO ꯂꯥꯏꯖ ꯈꯨꯃꯟ ꯃꯤꯀꯨꯞꯁꯤꯃꯛꯇꯗꯒꯤ ꯏꯁꯥꯃꯛ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠ ꯑꯁꯤꯒꯤ
siyo famdagi thatki amukso yahau thengba khoimu mana paisilakpada hanglakpa thonggi ahoba khonjel duna laizagi wahai thatkre mairaba urabada holduda leiramba miyamdo amuktada mamit lauthoknaragle nageta leplaga leiramba press media singdudi photos videos mathang launari live thanaba ready tawduna leiramba mayamdusu makhoingi button singdo sat namsin kiduna magi thokpa langnaduna mathau tawnarakle adobu nupado nasungde asigumbase madi hainarabani camera mamangda lepa haibasima hainabi oikibana nachungbagi mami ude madugi mahod leptuna leiriba laisagi manakta prapap changsilakle makutta pairakpa tupido migi table duda thamlamlaga laisagi nakanda hangliba situda sat hekta phamjinkhre mayangi mityengi mairabada laisasu yingi tuminna mityenga do pumnamakni sauningba pindaba pukning nungsiba adagumlaba mityeng ama mairabada yengbagi hak leibra natraga leitabra ma khangde adubu laisa warauni yengi mairabada mataudu karisu lansadaba ingit khangdraba amagum mairaba yaton khazi uhallaga nokladuna hairei laisada nokmi yengladuna you look tired laisa amuk kahina munna yenglei yengna nupadusu makha tarakpo oina adumak nokmi tahuraduna hai because you have been running through my mind all day ado hojikti ai laabanina amukta pothabiyu so we can start the meeting mayam sutari wahaido mahai yengnei ngapna kharana tuminnoi laisa su ipapa khatna meeting adu thaidokre ado ma phamthaba ngamdre hairamli bawa dusu loisin mangamda chaplep lei mataududa mairaba pisum khazak soktuna hairei mamituna laisada onkhatuna yenglaga well aina nakta leire what are your other two wishes number 1 di ayoramgani khalle matang chadraba flood adugidama mayamdu pangnokta nokle adum oinama mairabana onsinduna wari horaktabana tumin leine laisa sumleptuna leirabadi nupaduna jazat nganglakani khangmana hanagi maphamda satpham thakre masadu gyan min amata sadre taha mangda leiriba phaldo gyan ita tadana phai mana tawribado mairaba khuningna table da sauduna makhutna khadang namlaga yengna hairei nokmi khonjel do hana dagi tadana if you were a flower you would be a dandelion maramdi you are so damn beautiful wahaido tabada ngauraba mayamgi marakta mairabana ki yu chatkani pau phangbada matam chani yoraktuna thonjildagi tung ilakpa yai phabado khanga harakle mairabagi manager oibana changpham thokpagi changlaktuna nakanda leplabani khonjelduda mairaba yai phabada phat yenglei pisum suktuna matang chadi karinu haibugum midyeng duda yai phaba masado nontharap mairabagi nakongda changsinduna hai flatna hare yambung album nati live ne tharise somdasu mairabada phalak yenglamba monado laisagi nakongda takna changsilaga chirol torei camera mayam se uredana dunia puknamakki mamangsida flat babu sina nangonda loliba marol sibu nahan mayum chatpada thamoi kauramnabra miss dandelion wahaiduda mihul mathong khangda chungduna gyan mangna leiramba laisado ihul pumnamak phajinbu oina table marumda monagi makhutto china paisilai aduga sauningna ikai nungshi yanaraba mit aduna mairabada pairap yengi nupadu sukarino haibugum nokmi amuba pisum anido inkhattuna yenglei